Sakendo thungdudagi chinsilaga leimaiduda haithage tawriba chingselbo makutuna ngaklaga matambakta thambiraga hairi chingsel tabra kumakhidri matam kuina haurudraba scissor amuk horakpani saken ipa pakhana manaktuda kai lege haidani yengi punsibasu gyan tada phamungduda taduna leini ma amuktang sor hondoklaga chingselgi masado tamna phathana bokhonari tasaliba makhong makut khutsa khongsa singdo tabli lakthokna bokhoni kudangduda mihun toina yengba lepti makhut oiduna chingselgi masado senari aduga makhut yetuna pocket yawriba koldo lakthoga hospital dagi ambulance kaukhre doctor masana taropanina wani suna hainade minute 10 muk leibaga paramedics team yawrika laktuna imungda changi aduga sir second doctor to onsilaga mangak to the yaliba stethoscope to lauraga check tawi sir simta hospital da puruthuna pawai ko emergency department da doctor kanale yemu adu engon marul hairo doctor no pa dusu second onsilai mem city kamai to rino second kon haigi nang magi hida prescription do doctor Pravin da gim talo doctor Pravin lift the leki ai call taroga hangbudi hoi khrathuru aduga sir gi update biro ai ngasi law in charge tam thai ko hoi adu rei chalu ki adu ga update piraki hoi bye thank you lagbi bagi ta ambulance siren duga loina na principal purakli second sor amadi chaning ta na hondoi adu ga chingsel bo principal gi phamung du da hipali sigumba mi kup ama ma thengna khidri second do adu ngai dana chingsel da yengi nungsi jamani hendo pathukna mayam dagi asuk pamda mapa mayam bagi mayuk taleblaga MBBS tamkibaso sakheni regret ama chadi hena to masado chakthokpa pokchei mana ngasi doctor oiduna leirambagini asuk kamoina situation ama handle tawba ngambani second amangda da phamtharaga tumin hibliba chingsel da yengi mapunsigi nupi mamangda kapchadriba nupani gyanta da leiriba chingsel gi nakamda da phamdana second do ngasidi mamitagi mapi ama sintha bawrakle aduga tapna haire nang nuksibase aspo habro chingsel nangna kana ko mabaki hingba punsi aina nangi dama pumnamak penthokpa ai kari amok ahin bataw godamno khangtri nang kaptab uradi haidana nangi mami da koi tan tan jabani nangna khangna ingondagi kuchin chena khonaba class ta nang yengbada aina para phakidabagi osana phukibado ai kautri like si yong na hining busu nang na phawon bani class na ngona wari sana na bukona bada pen tare khar haisan ozana su kau kidaba nang bo ina nangi na mung kauning bagi ozana kahure haisin khib chingsel ai le purasida kyam sang na ichat khoge anak to nong to naksana na lei biku ma yaw khidri kasina nak to lei biku sida aina hiningli tamnikni wasidi nangdi tahadri ko to wai khra se haraga sakendo mamitagi mapi taraklibodo teithui aduga phamungdu da leiba phijuptuna chingsel bu chupchanbi aduga room adudagi jairam kholam taromriba mayamdo rushilingai dani room da wa mahaida mi ma changlakpaduda second taromriba thabukto chaplebi aduga tungon thoraklaga leblam liba nupadu da yenglaga nang oiramni khanbaga oiramine yain phamung da hiptuna leiba chingsel da yenglaga second hari second situation se nang ingon explain tawbam di thokpa khanmani I don't think you need an explanation khangning taragadi nang nupani ngamna bathigal okay ai nangondagi phataba wakal ahen bari expect tawdi ai nupa so I know you are such a gentleman yumda halaga sanamadi babung phau yauna sigi phibam da thanam libase nupa thong mu narjo second sor mutang sang hondokla hai ai yoiba maramda nang kedungda ai gi family pusalakanu hai nang ai hana dagi mari fati phabu sungam lore ai ne chingsel gi ai ga gi maraktari family gi khudi holoi ngamre second so magi mamang dadi sawati yain sunga sidi tamna dum wangang ai phare ai chalagi nang chingsel na gyan tabaga
माबु हॉस्पिटल दा पुबिरो आई गायरमगे सखेंदो मफम अदुदगी थोखरे याहेन ममित अनिदो कादुदगी थोखरिबा नुपादुदा मु येंगलुद्रि असैदगी वरी सानरिबदु फावबा तादना तुमिन पोथाजरिबा नुपिदुगी मनाकदा चंगलगा तमना फमथै अदुगा चिंगसेलदा नुंगाइदना येंगी ngasai khaktani harau harau birthday chani sawba pharaba haidana hanglambado aduga aso thajadaba mawngsida anaba mayawna leirambsidadi yayendu mathwai nungaitri wa ma haide tumin phamungda phamli chingselgi makutuda faw yahen thengdi chahi hairasu chahi yam numit masingda hairasu masing thiba warani nupi sina magi da makhona bibadi afaba ngaktani aduga mana ngasi maram oiraga मियानी सुनती नजदबा चिंगसेलदा असुक उसिदबा मोंगदा निवाना युम असिदा लाक्लगा तौरमसे मा पेंदबना मसा पुंबा मै जाक्लबनी अदुबु मा खुदकसिदा नुपीसि हुंदोगा चटपदि ngamloi wakal khara khaje khantharubada चिंगसेलगी मी अनि सुना लैत्रि मपाबुंग सिनतना याहेन wakal फजना वार हॉस्पिटल दा लेखिबा पुनसिबगी बु खनगद्रा फतनुंग ता थोगलदी मपुनसिगी पाप अमलंगसलनी नुपीसिदा पुंखाई मुखजक हेलमगनी याहेन वा मंगांगदा फंबदो चिंगसेलदो ज्ञान खजगलादुना मकुट खुसा सिंगदो लेंगबा हौरी अदुगा ममित तमना पांगले सना चिंगसेल ममाई ममितो कोइले लेरगा येंगी मपाबुंगी फमुंगदा हिप्तुना लेरंबदुदा मा फुक हगले अबुंचा पाबुंदी पाबुंग काइनो पाबुंदो सिरि बौबने ज्ञान ताकिदबने पाबुंदो याइन इपा पाखना फमुंदगी हगोलगा चेनखिगे तौरिबा चिंगसेलगी मकुतो पाइसिनबिरी सना सना से गायको सुमाइनि फिंगन नंगना सासे लोइना पंगदारमखिनि पाबुंदो हॉस्पिटल दा सखेने यिंगसिलमगनि किशु तौरसे ताबो सना नंग गुलिदो काइ लेहोगे चिंगसेलसो हॉस्पिटल दा पुकटके हाइदुदा सोरदो मुक्तंग ज्ञान ताना होंदोई आइगी रूमगी फमुंग नाकन लेहोबन यानी आई लौरगा चावरगे कमाइना चटके हाइनुना ngамगद्रो यानी लेरमो आई पुरके इसिंगा यायेंदो थोक्रे अदुगा गुली स्ट्रिप तुगा इसिंग ग्लास अमगा पाइरगा लाई से सिहाना चासलो अदुगा खरे इंथाब्र येंगो चिंगसेलदो गुलीदो लौरगा चासली अदुगा याहेंदो ओनसिलगा तमना कौरे अपुंचा हायो केदौरगे नंग करम कांदा सिदा लाइनो कुइद्री एदि लाकबा सखे लेरमसिदा मा चख्रबो चख्रे थबक लेब्र कैनो नंग कमाई सिदा लाइनो आइगे इमागा नोइदा लाकेदे हाइनबनी अदा बोइनाउनो फोन तौरपा सकेंदो नोइदा चंगखिना बोइनाउदी कमाइना सकेन खंगिबा मसक्ति खंगबनी प्रवासदो नोइ सिदगी अंगांग अमा खंगनबनी आइना थबक चलिकांदा नुपी उनब चलुबजानी अदा सना केनोमता हंगेना केदौरगी कना कना लामी नोइदा सखी लाक्ट्रिङै ममांगदा चिंगसेल ममाई ममितो कोइलै लेरगा वांगदा खुमदना खोनरी मतौदुदा याहेन नमंग हंगजले ताब्र हंगसे याहेनदो खंगना खंगना हंगलकपनी वारीदो सेंगना अमा खंगदसो माना चिंगनबा मिसिदी अमदगी हेना लैते ममु ताबा वारीदो चिंगसेलना तमकपा ngaibani kana salamdi aduga nangai anabam horomino ngasi isa nungai tabagini siri सकेन लाइने गई कईनोने अइदो अइ गाड़ी से आगिद्रबा अदा अइना मा कौबनी अइगोंदा ओइदब ngangaga nangoda nungairisa कइनो सना नंग अइगिदमक्ता क्यामु यामना कथोकपा ngamdori अइगिदमक नंग कदाइ फावबा योंगना थिंगनबा ngamdori अदो किने हिंगिबा पुनसिददा नंग अइगिने हारदि अदुक थौना फाबि ओल अइ सिंगना कइदोक्दोनो खंगिसना अइ नंग नथंता पाबुंगा थादोकपसु ngamdi नंगबो फाजन पुंजन अइने सेनबसु अइ ngamdi खुमकुसे लोइना फाजले नंगी वाखल पुनिंग खंगदबा वाखल यावदबा नुपादसु अइ ओइरुसना चिंगसेल नुंगाइतना याहेंदा येंगी तसेना माना नुपासिरी येले हाइबसिदी मा खंगलबनी अदबु कइदौनी मतम हेनख्रे अवाफमदा हंजिन हंजिन तारनी वारनी हाइदुनसु मा याहेंदरी येलरो हाइना चपयुंगना लेपली निवाला अम्बगी वासु चिंगसेल मचिंदगी हाइदोरक्ते मसादो इसन सोना ममितगी मपी चदुम चदुम तारगा मा कादुदगी थोरकले अदुगा मागी रूमदा चंकी
ꯌꯥꯍꯦꯟꯗꯣ ꯉꯁꯤꯗꯤ ꯆꯤꯡꯁꯤꯜꯕꯨ ꯈꯥꯝꯗꯦ ꯃꯥꯁꯨ ꯁꯦꯡꯅ ꯋꯥꯔꯕꯅꯤ ꯋꯥꯕꯒꯤꯗꯤ ꯆꯍꯤ 25-26 ꯁꯨꯔꯛꯄꯗꯅꯤ ꯃꯥꯅ ꯏꯊꯤꯜꯕꯨ ꯊꯦꯡꯅꯈꯤꯕꯗꯣ ꯍꯧꯖꯤꯛ ꯆꯍꯤ 30 ꯍꯦꯜꯂꯛꯂꯤ ꯃꯥ ꯏꯊꯤꯜꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯌꯦꯡ ꯑꯃꯇꯥꯗ ꯅꯨꯡꯁꯤꯔꯤꯕꯅꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯔꯦ ꯍꯥꯏꯗꯅ ꯏꯊꯤꯜꯕꯨ ꯃꯥꯅ ꯑꯃꯨꯛ ꯍꯥꯟꯅꯒꯨꯝꯅ ꯂꯧꯁꯤꯟꯕꯗꯤ ꯑꯣꯏꯔꯣꯏ ꯍꯥꯏꯕ ꯃꯥ ꯃꯁꯥꯅ ꯈꯪꯂꯤꯕꯅꯤ ꯀꯔꯝꯅ ꯅꯨꯄꯥ ꯊꯣꯛꯀꯅꯤ ꯃꯥꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗꯅꯤ ꯏꯊꯤꯜꯅ ꯁꯨꯃꯥꯡꯗꯨꯗ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯑꯗꯨ ꯐꯖꯈ꯭ꯔꯕ ꯐꯅꯦꯛ ꯃꯌꯦꯛ ꯅꯥꯏꯕ ꯁꯦꯠꯂꯒ ꯀꯣꯛꯇ ꯀꯖꯦꯡꯂꯩ ꯍꯥꯞꯄꯒ ꯃꯄꯨꯔꯣꯏꯕ ꯑꯣꯏꯒꯗꯧꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯅꯥꯀꯟꯗ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯒꯗꯕꯒꯤ ꯎꯈꯤꯕꯗꯣ ꯌꯥꯍꯦꯟ ꯃꯆꯤ ꯂꯦꯡꯗꯦ ꯐꯝꯂꯤꯕꯗꯨꯗꯒꯤ ꯋꯥꯈꯜ ꯍꯦꯟꯅ ꯋꯥꯕ ꯍꯦꯟꯖꯤꯜꯂꯛꯏ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯂꯤꯕ ꯃꯌꯥꯝꯁꯤ ꯎꯕꯗ ꯁꯣꯝꯗꯁꯨ ꯁꯀꯦꯟꯗꯣ ꯃꯆꯤꯡ ꯑꯔꯣꯏꯕꯤꯗ ꯌꯨꯝꯗ ꯂꯥꯛꯂꯒ ꯁꯨꯃꯥꯡꯗꯨꯗꯒꯤ ꯍꯧꯔꯒ ꯑꯔꯩ ꯑꯔꯩꯕ ꯄꯣꯠꯁꯤꯡꯗꯣ ꯃꯈꯣꯡꯗꯨꯅ ꯀꯥꯎꯈꯥꯏꯕ ꯍꯧꯔꯛꯂꯤ ꯃꯇꯧꯗꯨ ꯎꯕꯗ ꯌꯨꯝꯗꯨꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯕ ꯆꯍꯤ ꯃꯌꯥꯏ ꯆꯜꯂꯕ ꯑꯍꯜ ꯑꯗꯨꯅ ꯈꯝꯗꯣꯔꯛꯏ ꯍꯦꯟꯕ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯁꯤ ꯂꯦꯞꯄꯨꯅꯦ ꯅꯪꯕꯣ ꯂꯣꯏꯅ ꯁꯔꯕꯅꯥꯁ ꯁꯥꯔꯦꯅꯦ ꯁꯀꯦꯟ ꯃꯁꯥꯗꯣ ꯄꯥꯏꯗꯨꯅ ꯈꯝꯗꯣꯔꯛꯄꯗꯣ ꯇꯥꯗꯦ ꯇꯧꯔꯤꯕ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯗꯨꯗ ꯏꯃꯨꯡꯗꯒꯤ ꯁꯀꯦꯟꯒꯤ ꯃꯄꯥ ꯃꯌꯥꯝꯕ ꯊꯣꯔꯛꯂꯛꯏ ꯍꯩ ꯁꯀꯦꯟ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯅꯣ ꯍꯥ ꯁꯤꯅꯤꯡꯂꯕꯣ ꯅꯪ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤ ꯀꯩ ꯑꯣꯏꯅꯨꯒꯦ ꯃꯄꯥꯕꯨꯡꯅ ꯑꯗꯨ ꯍꯥꯏꯔꯛꯄꯒ ꯁꯀꯦꯟ ꯑꯃꯨꯛꯇꯪ ꯃꯆꯤꯟꯗ ꯆꯤꯡꯈꯠꯂꯒ ꯅꯣꯛꯏ ꯁꯤꯅꯤꯡꯉꯕꯕ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯅꯣꯏꯅ ꯌꯣꯛꯏꯁꯤ ꯀꯩꯒꯤꯅꯣ ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯕꯗ ꯅꯣꯏꯗ ꯀꯥꯟꯅꯔꯤꯁꯤ ꯀꯩꯅꯣ ꯀꯩꯁꯨ ꯀꯥꯟꯅꯗꯦ ꯅꯠꯇ꯭ꯔꯥ ꯀꯥꯟꯅꯗꯕ ꯑꯩ ꯀꯥꯟꯅꯔꯣꯏ ꯈꯪꯂꯕ ꯑꯩ ꯀꯩꯗꯧꯕꯒꯤ ꯌꯣꯛꯂꯝꯃꯤꯕꯅꯣ ꯅꯤꯚꯥꯟꯗꯣ ꯊꯛꯏꯕ ꯆꯨꯔꯨꯞꯇꯣ ꯂꯩꯕꯥꯛ ꯃꯈꯥꯗꯨꯗ ꯊꯥꯗꯔꯒ ꯃꯈꯣꯡꯗꯨꯗ ꯍꯥꯏꯐꯦꯠ ꯅꯦꯠꯁꯤꯜꯂꯒ ꯃꯩꯈꯨꯗꯨ ꯃꯨꯠꯊꯠꯂꯤ ꯆꯥꯎꯔ ꯁꯥꯡꯂꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇꯒ ꯋꯥꯡꯉꯜꯂꯤꯅꯦ ꯍꯥ ꯊꯧꯅꯥ ꯐꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯨꯏ ꯆꯥꯎꯅꯕ ꯌꯣꯛꯂꯒ ꯍꯨꯏꯕꯨꯗ ꯆꯤꯑꯦꯗꯣ ꯇꯧꯔꯦꯅꯦ ꯁꯀꯦꯟꯗꯣ ꯃꯌꯥꯝꯕꯗ ꯑꯃꯨꯛꯇꯪ ꯃꯃꯤꯠꯇꯨꯅ ꯈꯥꯅ ꯌꯦꯡꯉꯤ ꯇꯥꯃꯣꯅ ꯑꯩꯉꯣꯟꯗꯒꯤ ꯄꯥꯝꯃꯤꯁꯤ ꯀꯩꯅꯣ ꯃꯤꯡꯆꯠ ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯃꯤꯡꯆꯠ ꯌꯨꯝꯁꯤꯗ ꯃꯁꯛ ꯃꯉꯥꯜ ꯊꯣꯛꯄ ꯃꯤ ꯑꯃ ꯂꯩꯕ ꯑꯃꯗꯤ ꯃꯤꯡꯆꯠ ꯑꯩ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯁꯤꯖꯤꯟꯅꯩ ꯍꯧꯖꯤꯛꯅ ꯀꯩꯁꯨꯝꯇ ꯈꯪꯖꯕꯁꯨ ꯅꯠꯇꯕ ꯆꯤꯡꯁꯦꯜꯗ ꯇꯥꯃꯣꯅ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥꯁꯤ ꯀꯩꯅꯣ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯌꯥꯍꯦꯟꯕꯨ ꯂꯨꯝꯅ ꯈꯟꯖꯕ ꯑꯗꯨꯒ ꯅꯪꯅ ꯑꯃꯨꯛ ꯅꯨꯄꯤ ꯃꯆꯥꯗꯨ ꯂꯨꯝꯅ ꯂꯧꯖꯕ ꯑꯩꯅ ꯃꯉꯣꯟꯗ ꯇꯥꯏꯅꯔꯤꯁꯦ ꯑꯅꯤꯃꯛꯅꯤ ꯌꯥꯍꯦꯟꯒꯤꯁꯨ ꯅꯪꯒꯤꯁꯨ ꯌꯥꯍꯦꯟꯒꯤꯗꯤ ꯃꯥ ꯅꯠꯇ꯭ꯔꯗꯤ ꯁꯣꯛꯐꯝ ꯂꯩꯇꯦ ꯚꯤꯂꯦꯟꯁꯨ ꯃꯔꯥꯏꯕꯛ ꯐꯕꯒꯤ ꯍꯤꯡꯉꯕꯅꯤ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯆꯤꯡꯁꯦꯜ ꯑꯗꯨꯒ ꯅꯪꯅ ꯊꯧꯅꯥ ꯐꯕꯁꯦ ꯅꯪ ꯇꯥꯃꯣ ꯌꯥꯝ ꯌꯦꯡꯖꯅꯤꯡꯕ ꯑꯗꯨꯒꯤꯅꯤ ꯁꯤ ꯍꯥꯏꯔꯒ ꯅꯤꯚꯥꯟꯗ ꯅꯣꯛꯏ ꯉꯥꯡꯅ ꯁꯛꯅꯕ ꯇꯧꯔꯤꯗꯣ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯍꯜꯗꯣ ꯈꯥꯝꯗꯣꯛꯄꯁꯨ ꯇꯧꯗꯦ ꯅꯤꯚꯥꯟꯗꯣ ꯃꯋꯥ ꯃꯂꯧꯗ ꯁꯥꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯊꯕꯛ ꯁꯨꯔꯒ ꯂꯩꯕ ꯑꯍꯜ ꯑꯗꯨꯅ ꯁꯀꯦꯟꯒꯤ ꯂꯤꯡꯖꯨꯝꯗ ꯄꯥꯏꯗꯨꯅ ꯍꯩ ꯁꯀꯦꯟ ꯅꯪꯒꯤ ꯅꯔꯥꯏꯕꯛꯁꯦ ꯀꯀꯥ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯤ ꯋꯥꯁꯤꯃꯈꯛ ꯍꯥꯏꯔꯝꯂꯒ ꯃꯥꯁꯨ ꯃꯊꯧ ꯇꯧꯕ ꯆꯠꯈ꯭ꯔꯦ ꯁꯀꯦꯟ ꯃꯤꯇꯣꯞ ꯑꯃꯒꯨꯝ ꯁꯨꯃꯥꯡꯗꯨꯗ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯃꯃꯤꯠꯇꯒꯤ ꯁꯤꯟꯊꯔꯛꯂꯤꯕ ꯃꯄꯤꯗꯣ ꯂꯩꯃꯥꯏꯗꯨꯗ ꯃꯅꯤꯡ ꯇꯝꯅ ꯁꯤꯟꯊꯍꯟꯒꯦ ꯈꯟꯕꯅ ꯃꯀꯣꯛ ꯃꯔꯨ ꯂꯣꯏꯅ ꯂꯨꯛꯊꯔꯒ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯋꯥ ꯑꯃ ꯈꯨꯝꯕ ꯉꯝꯍꯧꯗ ꯂꯦꯞꯍꯧꯏ ꯁꯣꯝꯗꯁꯨ ꯏꯊꯤꯜꯗꯣ ꯉꯁꯤꯗꯤ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯆꯥꯛ ꯆꯥꯗ ꯐꯃꯨꯡꯗ ꯇꯨꯃꯤꯟ ꯍꯤꯞꯂꯝꯕꯅꯤ ꯃꯥꯒꯤ ꯅꯥꯀꯟꯗ ꯄꯣꯟꯗꯨꯅ ꯇꯨꯝꯂꯤꯕ ꯃꯆꯥꯅꯨꯄꯥꯗꯨꯅ ꯇꯞꯅ ꯅꯥꯍꯩꯔꯛꯄ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯏꯊꯤꯜ ꯃꯃꯤꯠꯇꯨ ꯄꯥꯡꯊꯣꯛꯑꯒ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯏ ꯏꯆꯥꯊꯣꯏ ꯇꯥꯕ꯭ꯔꯣ ꯑꯉꯥꯡꯗꯣ ꯃꯁꯥꯗꯣ ꯇꯥꯁꯟꯗꯨꯅ ꯃꯃꯥꯒꯤ ꯃꯊꯥꯗꯨꯗ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯏꯊꯤꯜ ꯑꯉꯥꯡꯗꯨꯒꯤ ꯃꯔꯥꯏꯕꯛꯇꯨꯗ ꯊꯝꯗꯨꯅ ꯌꯦꯡꯉꯤ ꯑꯁ ꯀꯔꯤ ꯈꯨꯁꯥꯅꯣ ꯁꯤꯗꯤ ꯑꯕꯨꯛꯁꯨ ꯂꯩꯇꯦ ꯀꯔꯝ ꯇꯧꯒꯗ꯭ꯔꯥ ꯏꯆꯥꯊꯣꯏ ꯇꯥꯕ꯭ꯔꯣꯁꯦ ꯃꯃꯥꯅ ꯀꯧꯔꯤꯁꯦ ꯇꯥꯕ꯭ꯔꯣ ꯃꯆꯥꯅꯨꯄꯥꯗꯣ ꯀꯞꯂꯤ ꯀꯞꯂꯤ ꯃꯃꯥꯗ ꯀꯣꯟꯗꯨꯅ ꯍꯥꯏꯔꯛꯏ ꯃꯃꯥ ꯋꯥꯏꯌꯦ ꯁꯤ ꯃꯃꯥꯅꯦ ꯏꯆꯥꯒꯤ ꯏꯁꯤꯡ ꯑꯁꯥꯕꯗꯨ ꯂꯧꯔꯨꯒꯦ ꯉꯥꯏꯍꯥꯛ ꯂꯩꯔꯝꯈ꯭ꯔꯣꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯍꯧꯒꯠꯀꯦ ꯇꯧꯕꯒ ꯃꯥꯁꯨ ꯃꯉꯣꯛꯇꯣ ꯉꯥꯎꯄꯤꯡ ꯉꯥꯎꯄꯤꯡ ꯇꯧꯔꯛꯄꯗꯨꯗ ꯏꯊꯤꯜ ꯐꯃꯨꯡꯗꯨꯗ ꯃꯈꯨꯠꯇꯨꯅ ꯃꯀꯣꯛꯇꯣ ꯄꯥꯏꯔꯒ ꯉꯦꯛ ꯐꯝꯊꯩ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯔꯕꯅꯤ ꯃꯁꯥꯗꯣ ꯂꯥꯏꯍꯧ ꯍꯧꯕꯒ ꯃꯀꯣꯛ ꯉꯥꯎꯕꯒ ꯇꯧꯗꯨꯅ ꯂꯩꯔꯛꯄ ꯃꯥ ꯃꯆꯥꯅꯨꯄꯥꯗꯣ ꯕꯣꯔꯗꯤꯡꯗ ꯊꯤꯟꯅꯕ ꯀꯟꯅꯗꯤ ꯍꯣꯠꯅꯕꯅꯤ ꯑꯍꯜ ꯅꯨꯄꯤꯗꯨꯁꯨ ꯌꯨꯝꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯍꯜꯂꯣꯏ ꯍꯥꯏꯕꯗꯨꯒꯤ ꯃꯥ ꯃꯊꯟꯇ ꯂꯩꯕꯗꯣ ꯃꯆꯥꯅꯨꯄꯥ ꯑꯄꯤꯛꯄꯗꯨꯅ ꯌꯥꯗꯕꯒꯤ ꯂꯩꯃꯤꯟꯅꯕꯅꯤ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯇꯧꯕꯅꯤꯅ ꯑꯉꯥꯡ ꯑꯣꯏꯕꯒ ꯑꯅꯥꯕꯗꯣ ꯃꯃꯥꯗꯒꯤꯔ ꯀꯩꯅꯣ ꯏꯁꯝꯗ ꯁꯝꯅꯈꯤꯕꯅꯤ
ꯆꯥꯛ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯇꯥꯗ꯭ꯔꯤꯕꯅꯤ ꯃꯥ ꯉꯁꯤꯗꯤ ꯃꯥ ꯃꯁꯥ ꯐꯅ ꯉꯝꯗ꯭ꯔꯕꯁꯨ ꯃꯆꯥꯅꯨꯄꯥꯗꯨꯗꯤ ꯁꯣꯏꯕ ꯌꯥꯗꯦ ꯈꯟꯅ ꯋꯥꯔꯁꯨ ꯋꯥꯅ ꯍꯧꯒꯠꯅꯕ ꯍꯣꯠꯅꯩ ꯑꯗꯨꯒ ꯏꯁꯤꯡ ꯁꯥꯍꯟꯅꯕ ꯍꯣꯠꯅꯔꯤ ꯇꯟꯖꯥꯗꯨꯗꯅꯤ ꯐꯃꯨꯡꯗ ꯂꯩꯔꯤꯕ ꯐꯣꯟꯗꯣ ꯈꯤꯡꯂꯛꯄꯗꯣ ꯏꯊꯤꯜ ꯐꯣꯟꯗꯣ ꯄꯥꯏꯗꯦ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯁꯨꯔꯕꯗꯨꯗꯗꯤ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯌꯦꯡꯂꯨꯒꯦ ꯇꯧꯕꯗ ꯌꯥꯍꯦꯟ ꯑꯣꯏꯔꯝꯕꯗꯨꯗ ꯃꯥ ꯀꯣꯜꯗꯣ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯑꯁꯣꯝꯗꯒꯤ ꯌꯥꯍꯦꯟꯗꯣ ꯃꯈꯣꯜ ꯏꯐꯥꯏ ꯐꯥꯏꯅ ꯍꯥꯏꯔꯤ ꯑꯩ ꯋꯥꯔꯦ ꯍꯥꯏꯕ ꯇꯝꯊꯣꯛꯄ ꯍꯩꯇꯈꯩ ꯑꯩ ꯋꯥꯔꯦ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯌꯥꯍꯦꯟꯅ ꯖꯦꯜꯗꯒꯤ ꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯏꯊꯤꯜꯗ ꯀꯣꯜ ꯇꯧꯔꯛꯈꯤꯗꯦ ꯅꯨꯄꯥꯁꯤꯅ ꯀꯣꯜ ꯑꯃ ꯐꯥꯎꯕ ꯁꯦꯡꯅ ꯌꯥꯍꯦꯟ ꯃꯄꯨꯔꯣꯏꯕ ꯃꯆꯥ ꯂꯩꯔꯕ ꯅꯨꯄꯤꯁꯤꯗ ꯌꯦꯠꯀꯦ ꯈꯟꯈꯤꯕꯗꯤ ꯅꯠꯇꯦ ꯑꯗꯨꯛ ꯂꯨꯅ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯒꯤ ꯊꯃꯣꯏꯗ ꯇꯥꯈꯤꯕ ꯃꯃꯤꯗꯨꯅ ꯍꯧꯈꯤꯕ ꯋꯥꯔꯤꯗꯨꯅ ꯑꯣꯠꯄ ꯈꯛꯇꯅꯤ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯅꯨꯃꯤꯠꯇꯨꯗ ꯐꯥꯎ ꯃꯥ ꯏꯊꯤꯜꯕꯨ ꯀꯧꯈꯤꯗꯕꯅꯤ ꯇꯣꯏꯅ ꯃꯤꯠꯃꯥꯡꯗ ꯎꯈꯤꯕ ꯁꯛꯇꯝꯗꯣ ꯆꯍꯤ ꯀꯨꯏꯔꯕ ꯃꯇꯨꯡꯗ ꯎꯔꯛꯄꯗꯅꯤ ꯑꯃꯨꯛꯈꯛ ꯏꯊꯤꯜꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯋꯥꯔꯤ ꯁꯥꯈꯤꯕꯗꯣ ꯏꯊꯤꯜ ꯅꯨꯄꯥ ꯑꯃꯒꯤ ꯃꯈꯣꯟꯗꯣ ꯈꯛ ꯇꯥꯕꯗ ꯈꯪꯂꯦ ꯌꯨ ꯊꯛꯂꯨꯔꯦ ꯍꯥꯏꯕ ꯌꯨ ꯊꯛꯎꯕ ꯑꯣꯏꯕ꯭ꯔꯣ ꯍꯪꯉꯤꯗꯣ ꯇꯥꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯍꯥꯏꯔꯛꯏ ꯅꯪ ꯑꯃ ꯊꯦꯡꯅꯔꯨꯕꯗꯒꯤ ꯅꯨꯡꯁꯤꯕꯁꯦ ꯁꯤ ꯌꯧꯅ ꯋꯥꯕ꯭ꯔꯥ ꯑꯩ ꯈꯪꯉꯤ ꯑꯩꯅ ꯅꯉꯣꯟꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯔꯥꯟꯕ ꯇꯧꯈꯤꯕꯅꯣ ꯏꯊꯤꯜ ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯛ ꯂꯩꯈꯥ ꯇꯥꯕ ꯄꯨꯟꯁꯤ ꯑꯃꯗ ꯊꯝꯕꯤꯔꯝꯂꯤꯕꯁꯦ ꯅꯪ ꯑꯩꯒꯤ ꯋꯥꯈꯜꯁꯤꯗ ꯍꯧꯖꯤꯛ ꯀꯌꯥꯝ ꯋꯥꯏ ꯈꯪꯕ꯭ꯔꯥ ꯑꯩ ꯈꯛꯇ ꯅꯠꯇꯦ ꯑꯩꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯈꯩ ꯂꯣꯏꯅ ꯋꯥꯏ ꯐꯤꯕꯝ ꯑꯃꯠꯇ ꯇꯥꯟꯅꯗ꯭ꯔꯦ ꯋꯥꯈꯜ ꯂꯦꯞꯇꯕꯁꯨ ꯊꯥꯕ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯍꯩꯕ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯕꯁꯨ ꯊꯥꯕ ꯏꯊꯤꯜ ꯑꯩꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯂꯩꯔꯗꯤ ꯅꯪ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯀꯣ ꯏꯊꯤꯜ ꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯌꯥꯍꯦꯟꯗꯣ ꯋꯥ ꯃꯈꯥ ꯑꯃ ꯇꯥꯔꯛꯇ꯭ꯔꯦ ꯏꯊꯤꯜꯗꯨ ꯅꯨꯄꯥ ꯃꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯖꯕꯁꯨ ꯉꯝꯍꯧꯗꯦ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯏꯁꯤꯡ ꯑꯁꯥꯕꯗꯣ ꯁꯥꯏ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯌꯥꯍꯦꯟꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩ ꯈꯔꯗꯣ ꯃꯥ ꯀꯥꯎꯗꯅ ꯂꯧꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯐꯃꯨꯡꯗ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯒ ꯚꯥꯞ ꯂꯥꯛꯂꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯄꯝꯈꯠꯄꯤꯔꯒ ꯐꯗꯤꯗꯨꯅ ꯃꯁꯥꯗꯣ ꯑꯃꯨꯛꯇꯪ ꯇꯩꯊꯣꯛꯄꯤꯅꯕ ꯍꯣꯠꯅꯔꯤ